Irang asina Maram Oiraga Low Panba ngamdana leiriba Bishnupur District High Canel ki Loumee lishing romda leingak na pigadaba compensation athubada Pithokpiyu haina Moirang Kendra Apunba Loumee Shinmee amasung Nupi Lup ki Secretary L Manglem na phongdorakli wafam asing ngase Loumee Lup asina sintuda Moirang turen ban lekai mandapta pangthokhiba Loumee singe mifamda L Manglem na TOMTV da phongdokhibane TOMTV ga akhanana unaba aduda magna makhatana hai ahanba phase ki compensation pikraba machong walhoriba Loumee singe compensation ase athubada Pithokpiyu haiduna BJP leingak leiringai matamdage taknaduna lakhibane nongmagi suraga talaga chajaba Loumee sing ase hawjikte Irang asina Maram Oiraga masa masagi lawfam da changba ngamdre Manipuri president rule laklabasu kuki jofurup singna lausin kiba lawfam sing chahi asigi oinasu law panba ngamloi tote Bishnupur District ki oina hawjiksu law panba ngamdan leiriba lawfam sing ase chawrakna ekar lising ahum romne hairiba lawfam sing asigi manungda Loumee lising amaga chadret humfu taret kide compensation fangkre aduga walhauriba Loumee singina hawjik fawa compensation fangdan agriculture department ki maikidagi che changda asoiba leibadagi compensation pithokpa ngamdabani haina hairakpadagi nauna amuk thagat khrabasu khandoktuna thambiramle hiram asigi matangda Manipuri governor rasu memorandum ama pishin khiba leire haina magna makha takhi कोई डिपार्टमेंट में DC के सुतान रगा लेरिबा अहम थजिन के बामी इसे वगा समरी कुंजी खतुओगा थंबीरंबा से सेंगी सेंगे हाइबगी कोई अरान बयावी सेंग बयावी हाइबा खर लेबा असिगुंबा से कोई सोंथोंमिने से यारदि Loumee Lup ना Loumee सिंगी चंबीरबनिना Loumee Lup की डॉक्यूमेंट सिंग पुरागा कोई तानरगा अमुगदिरिबा सिंग से कोई पैसा फंगबा तौसे हाइना कोई डिपार्टमेंट लेवल अमदि DC लेवल से खंगन बिरकदिगी कोई नसिगी मिपम से अनबोक्सबनी लोने यारदि हेना इसे की सोइबा मफम नसी ये खनबीरकांदा लेरिबा हजिकी PR मतमजु ओइबनिना डिपार्टमेंट जो हेना साउन पाइबीलबनिना यारबदि अखोइगे डिपार्टमेंट का अखोइगे यानबा Loumee की पैसा पिथो अनबा अमदि नसोयंगा मिचिमिनबा हाइबासे अखोइगे डिपार्टमेंट ना इ डिपार्टमेंट अमदि DC ना सु तबीरगा हाइबादि थबक वदि Pithokpiyu Ngasigi mifam aduda Lup asigi Vice President O Imotompa Advisor L Kumar Jets Biren Nupi Lup ki President O Ibemcha Vice President W Sarda Secretary Salam Renubala Amati Loumee kaya amasu saruyakhe